Simlada numit humnigi security conference yawba loiraga mathangi numitto posting mafamda muk hallani numidangdo lanchaga captain pariga Simla town manungda sum koithokpa lai cafe bar amade changduna chana thaknaba khara order tawi nipa ani do beer can amamam hangdoklaga wari tawri Major sir UN peacemaking mission da andamukso volunteer tawgani harisibu chumro singbo mani Major sir chadkadawribado khoi sawai gumum phamna teko seriya dani ming pisindringai da wakhalda muktangni khanthani khanba yaba khallabani sirga loigadaba punsi asida sigani kirabadi kamdawna hingani kapte adu boba kongodagi halakpada ngairi aduso sining chita halaini aduga khara safe oiba headquarters sida posting phanglasu lainingde New York su phangdaba civilization su yaudaba border aduda amuk posting khalisibu kari wakaldanu haibanida naha oiringai sida kharasu sigum mayamse experience to hoge khanbagini naha oiringai sida nupigadu khara koidana wakhalgadu nungaina leigedi ningde UN mission khara chat high risk department da thaba khara ta adum leiradi yaroiko captain na higidamakta wabi basina wadradi kainu akhoi marup natro aidin nupi su thiga dawribani aduga asak matik chaba nupa amana nupi thini haiba khangdakai pangleidi leithokpa life se yam sathina pamujaba haidar yari nupi thiyani hairido nungaiba marit life ang boyjo angang balikli amasu paiminaduna wari tawba oibagi lancha so marol khara hena lole lancha makhota pairiba likli class aduga ihang hangba thawan mi changna pungthan thanba atiyada yengkhatuna wakhal amada tawduna le matawada parisu marol do thairi pakhang tik tik lauba mana yumbalo haibasu yadaba nubi su khangnaba thamdaba nungshiba masak su khangdaba asi wari amadi laifam thoi ngasidi kharasam lithokpasu yabaniko wari leiramgani haibadudi aishu leite haina khangleroigi aduga nungshiba nupi leite nungsiba masak khangde haibadudi langani captain adudi Major Lanchagi thamoida yamna kan lotsinduna leiribasi kanano haibado amna khanasidana ikoiso maruki mateng pange Lancha nokfet tawi aduga kaitharaba samaga loinana haire captain lebaki chawraba lanung kayada aigi loksingna lalungna langam phiral thatpa ngamlabasu nungsibagi lanphamdadi aise maithiraba lanmi ama oirabani maithiraba lanmi bo kananasu mana pinadi chapmane aigi punsisu adumangai hera aduksu santhagadoba natego kanano Major Sahebu nungshi lanphamda maithiba piribase mayum khangbra chalage ekta hairusi aduba yaragadi phai hairini adu yaroidaba oibagini aina sumna sum leiribase kaidoba yaroidino Major Saheb ki thamoi masak mana khangdabagira khangdaba oiragana khanganse ai mateng pangge thamoi gi wadi nungsala tabaga mukhrabani mayik sing thamoi da tan kibaso masanani aduga usinadabasu masanani aigi thamoi gi masak taba nungselbasu mana thukairambani akaiba mingselbo samjinba yabrani captain okay adu oiragana karigi thamoi gi mingselbo thukairambano haina hekta hangdoksi hanglubada kanaba leiroida migi saking mingselbo aigini haidana kamdongna muklaugadawribano masana yajana mingonda pithokhrabani aigi nate haiduna madi hera kanade Major Saheb ki thamoibo masak khangdaba mahakti chaktena tokchasani kanade aigi luhongbada khoisaigi mamanabi mayam lakani masak phajab air hostess mayam leibani adagi atopa college ki mamanabi mayam su leibani loi lakani mayamdugi maraktagi aikhoi Major Saheb na khwaidagi khoidajabi am khalose kaidogene yarida aigi kashu pabirano mane chakrabaso aidi magumna thamoi kanmanate haibasa aigi punsi mahingsina khangjarakpu oisana nongmadi aina karamna leli haiba khangamdabai nunghaibagi pakta tawduna hingbani mahakti awaba karino khangdana hinglibani mahakti hingjasanu
ꯃꯥꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯏꯁꯅꯨ. ꯋꯥꯔꯤꯗꯣ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯄꯥꯔꯤꯗ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯔꯤꯗ ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯝꯂꯦ. ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯅꯕ ꯂꯩꯇꯕꯗꯣ ꯉꯁꯤꯁꯨ ꯂꯩꯇꯦ. ꯂꯤꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯊꯟꯇ ꯋꯥꯈꯜꯗꯗꯨꯃꯛ ꯃꯍꯥꯛ ꯃꯈꯥ ꯁꯝꯊꯗꯨꯅ ꯂꯩꯍꯧꯔꯤ. ꯊꯃꯣꯏꯒꯤ ꯋꯥꯁꯨ ꯈꯪꯍꯟꯈ꯭ꯔꯦ, ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯟꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯕꯅ ꯊꯣꯏꯕꯤꯗꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯉꯦꯜꯂꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯊꯣꯏꯕꯤ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯅꯨꯃꯤꯗꯥꯡꯗ ꯊꯣꯏꯕꯤ ꯂꯥꯏꯔꯤꯛ パꯕ ꯆꯪꯗꯦ. ꯁ꯭ꯀꯨꯜ ꯂꯦꯞꯂꯨꯕꯒꯤ ꯅꯣꯠ ꯁꯤꯟꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯃꯠꯇꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯤꯟꯗꯦ. ꯅꯦꯛꯁ ꯃꯟꯇ ꯏꯟꯇꯔꯅꯦꯠ ꯑꯦꯛꯖꯥꯝ ꯍꯧꯔꯅꯤ ꯍꯥꯏꯔꯛꯄꯒꯤ ꯃꯊꯥ ꯁꯥꯕ ꯄꯥꯈꯠꯄꯁꯨ ꯄꯣꯛꯇꯦ. ꯏꯉꯦꯜꯂꯩ ꯈꯛꯇꯅꯤ ꯃꯃꯤꯠꯇ ꯎꯔꯤꯕꯗꯣ. ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯋꯥꯉꯥꯡ ꯈꯛꯇꯅꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕꯗꯣ. ꯂꯟꯆꯥꯒ ꯋꯥꯔꯤ ꯁꯥꯅꯩ, ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕ ꯃꯑꯣꯡꯗ ꯐꯣꯡꯅ ꯆꯥꯎꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯈꯛꯇꯅꯤ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯌꯥꯎꯔꯤꯕ. ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ. ꯇꯥꯏꯅꯐꯝꯗꯤ ꯈꯪꯗ ꯂꯟꯆꯥꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯤ. ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯔꯗꯤ ꯂꯩ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯕ? ꯑꯩꯕꯨ ꯉꯥꯎꯍꯜꯂꯒ ꯊꯝꯃꯒ ꯁꯣꯏꯗꯅ ꯅꯣꯛꯑꯝꯒꯅꯤ ꯈꯪꯉꯤ. ꯐꯠꯇꯦ, ꯃꯥ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯦ. ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯋꯥ ꯉꯥꯡꯕꯒꯁꯤ ꯅꯨꯡꯁꯤꯅ ꯉꯥꯡꯉꯛꯏꯗꯣ ꯀꯩꯒꯤꯅꯣꯕ? ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯗꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯈꯪꯗꯕ ꯁꯣꯏꯗꯅ ꯗꯥꯏꯔꯦꯛ ꯈꯪꯗꯣꯏꯅꯤ ꯌꯦꯡꯉꯨ. ꯁꯣꯝꯗ ꯏꯉꯦꯜꯂꯩꯗꯤ ꯑꯁꯥꯒꯤ ꯗꯣꯂꯥꯟꯗꯨ ꯃꯊꯪ ꯁꯥꯒꯠꯈ꯭ꯔꯦ. ꯉꯥꯟꯊꯣꯏꯅ ꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯍꯔꯥꯎ ꯀꯧꯔꯛꯄꯗꯨꯒ ꯋꯥꯈꯜꯗꯣ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯀꯣꯂꯦꯖ ꯃꯇꯝꯗꯒꯤ ꯂꯟꯆꯥꯕꯨ ꯉꯥꯎꯖꯔꯛꯄꯅꯤ. ꯂꯟꯆꯥꯒꯤ ꯃꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯕꯗ ꯖꯨꯂꯣꯖꯤꯗ ꯑꯣꯅꯔꯁ ꯇꯧꯒꯅꯤ ꯈꯜꯂꯝꯕꯗꯨ ꯍꯩꯇ꯭ꯔꯁꯨ ꯍꯩꯇꯅ ꯐꯤꯖꯤꯛꯁꯇ ꯑꯣꯅꯔꯁ ꯇꯧꯈꯤꯕꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯤ ꯁꯥꯗꯨꯅ ꯂꯟꯆꯥꯗ ꯁꯤ ꯈꯪꯗ꯭ꯔꯦ, ꯍꯦꯜꯞ ꯇꯧꯕꯤꯌꯨ, ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ, ꯅꯣꯠꯁ ꯑꯃꯨꯛꯇ ꯋꯥꯏꯈꯤꯒꯦ, ꯍꯌꯦꯡ ꯄꯤꯔꯛꯀꯦ, ꯀꯦꯟꯇꯤꯟꯗ ꯊꯦꯡꯅꯁꯤ, ꯍꯧꯖ ꯊꯦꯡꯈꯥꯡꯅꯤ, ꯃꯇꯨꯡ ꯏꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯨ. ꯂꯟꯆꯥꯒ ꯇꯤꯟꯅꯕ ꯌꯥꯅꯅꯕ ꯀ꯭ꯂꯥꯁꯃꯦꯠ ꯅꯤꯄꯥ ꯑꯇꯩꯒꯁꯨ ꯇꯤꯟꯅꯁꯜꯂꯤ. ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯅꯕ. ꯃꯊꯟꯇ ꯅꯤꯄꯥ ꯃꯔꯛꯀꯗꯨꯗ ꯌꯥꯎꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯃꯌꯥꯝ ꯃꯔꯛꯀꯗꯨꯗ ꯌꯥꯎꯍꯜꯂꯤ. ꯏꯉꯦꯜꯂꯩꯒꯤ ꯏꯪꯒꯤꯠ ꯈꯪꯕꯤ ꯃꯃꯥꯟꯅꯕꯤ ꯎꯃꯥꯅ ꯂꯛꯅꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤ. ꯅꯨꯃꯤꯗꯥꯡꯗꯨ ꯎꯃꯥꯕꯨ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯔꯥꯎ ꯇꯝ. ꯑꯆꯥꯄꯣꯠ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯤ, ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇ꯭ꯔꯤ. ꯍꯩꯃꯥ, ꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯆꯥꯄꯣꯠꯇꯣ ꯍꯥꯎꯕ꯭ꯔꯥ, ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯔꯛꯄ ꯀꯥꯟꯗ ꯆꯥꯎ ꯀꯥꯏꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯂꯥꯛꯆꯛꯇꯒꯤ ꯍꯥꯏꯗꯣꯛꯁꯔꯣ. ꯍꯣꯏꯅꯦ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯑꯗꯨꯅ ꯐꯗꯣꯏꯅꯦ. ꯑꯗꯨꯗꯤ ꯑꯩ ꯃꯦꯁꯦꯖ ꯑꯃꯁꯨ ꯊꯥꯖꯤꯟꯒꯦ, ꯅꯪ ꯐꯣꯟ ꯁꯨꯝ ꯄꯥꯏꯌꯨꯀꯣ. ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯂꯟꯆꯥꯗ ꯅꯤꯡꯖꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ, ꯅꯍꯥꯟꯅ ꯀꯣꯏꯅꯕ ꯌꯥꯔꯕꯅꯤ. ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯥꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯔꯕꯗꯤ ꯅꯍꯥꯟꯅ ꯀꯣꯏꯅꯔꯝꯃꯅꯤ. ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ, ꯈꯪꯍꯜꯂꯣ. ꯑꯁ, ꯏꯀꯥꯏꯖꯩꯗ ꯑꯗꯨꯃꯛꯁꯨ. ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯇꯣꯛꯑꯦ. ꯂꯥꯏꯔꯤꯛꯇ ꯉꯥꯎꯔꯤꯉꯩ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯍꯩꯇꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏ ꯂꯩꯔꯗꯤꯅꯦ ꯑꯗꯨꯝ ꯂꯩꯖꯍꯧ ꯇꯥꯕꯅꯤ. ꯑꯐꯥꯎꯕꯤ ꯅꯤꯄꯥ ꯉꯝꯕꯤ ꯑꯃꯅ ꯇꯥꯞꯂꯥꯎꯅ ꯐꯥꯖꯈꯤꯁꯅꯤ. ꯑꯁ, ꯎꯃꯥ, ꯀꯩꯗ ꯋꯥꯅꯣ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ. ꯑꯩꯗꯤ ꯀꯣꯂꯦꯖ ꯃꯇꯝꯗꯒꯤ ꯍꯥꯏꯕꯤꯔꯤꯗꯨꯅꯦ, ꯍꯥꯏꯔꯣꯅ. ꯅꯪꯅ ꯅꯆꯤꯟꯂꯨꯝꯗꯅ ꯂꯩꯍꯧꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯦ. ꯄꯪꯂꯥꯞꯅꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ. ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯁꯨ ꯄꯥꯎꯕꯨꯗꯤ ꯃꯔꯛꯇ ꯐꯥꯎꯅꯩꯗ. ꯑꯩꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯒꯗꯤ ꯃꯥꯒꯤ ꯁ꯭ꯇꯗꯤꯗ ꯗꯤꯁꯇꯔꯕ ꯇꯧꯒꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯇꯧꯗꯕꯅꯤ. ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯋꯥꯔꯤ ꯈꯛꯇ ꯁꯨꯝ ꯍꯩꯔꯛꯄꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯍꯦꯟꯖꯤꯟꯕꯗꯨ ꯇꯜꯂꯦꯅ ꯇꯧꯅꯤ. ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯍꯥꯏꯍꯧꯔꯁꯤꯅꯤ. ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯅꯨꯄꯥꯗꯣ ꯑꯣꯐꯤꯁꯔ ꯑꯣꯏꯈꯤꯗꯧꯕ. ꯑꯗꯨꯗꯒꯤꯗꯤ ꯁꯔ ꯀꯧꯗꯕ ꯌꯥꯔꯔꯣꯏ. ꯑꯗꯨꯝ ꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯑꯁ, ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕꯅ ꯐꯅꯤ ꯎꯃꯥ? ꯅꯪ ꯊꯣꯛꯂꯛꯏꯉꯩꯁꯤꯗ ꯑꯝꯇꯪꯗꯤ ꯎꯅꯍꯧꯗꯅ ꯁꯨꯝ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ. ꯍꯣꯏ, ꯑꯗꯨꯗꯤ ꯍꯟꯗꯛꯁꯦ ꯑꯩ ꯊꯣꯛꯂꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯦꯅ ꯑꯩ ꯑꯇꯩꯗꯁꯨ ꯄꯥꯎ ꯐꯥꯎꯔꯒꯦ. ꯁꯤ ꯌꯥꯔꯕꯣ? ꯑꯩꯕꯨꯗꯤ ꯌꯥꯏꯅꯦ, ꯂꯟꯆꯥꯗ ꯌꯥꯅꯕ ꯍꯥꯏꯅꯧꯋꯣ.
soidani yarakani dogibudi. Message reply tawri. Ai thamage ko. Hoi hoi, all the best. Lancha lairik paribado ngaihak break lobo oina phone to hangdoktuna WhatsApp ta changi. Thoibigi message lairamgadra haina wakhalda khali. Adubu madugi mahutta wana tainana ithadi hek thajada ngelegi message lakbaduda changduna yengi. Hai Lancha, nungairibo. Midi mathauda puning changbada aige siloina kaukramali ko. Aina message thadradi nomada su thabirakte. Ngasido noi nganthai thengai kayam nungsi khangra. Yam chawrami aisabi pharami. Aina mage chawat khara lebi khibani. Yamdi yam khidri. Aduga nangisu ahi pabada chanaba khara hapkhibani. Achapot phangra. Lancha message to reply di tawningdrabani. Hek tawrubada ingelaini henjilakkadubadubu madu ubada. Handabani nungairari khanduna tentakna halli. Hoi, nganthoi tami nangna pirakpani haina. Aringmada silmayaw mating amani. Anyway, thank you Ingel. Ingel reply aduda haraubana phone do chain paisillaga momo noktuna lay. Lancha gi message ado hanjin paraga message makha amuk thajili. Aiduna hanimda thogli. Unakidaba su kuire nongma mayam tang punsidana. Lanchadi reply to piram laga phone to fat off tawraga thamkrabani. Ingelagi intention kharadi khani aduna yari makai ai thoknaba hotnabani. Ayuk to haina thoibi lairik paba laktre. Nganthoi nungaitaba phawi. Tasangni ingelagi waridagi thawai nungaitraba jatla haina khali. Lanchasu matha khara sare. Nganthoi waridagi soidana lana lauramlani khali. Kanglada chatminaruba numit adudagi masaksu unadrabani. Khonjalsu taraktri. School kaba hauraga tuition lakpadu wana ngairibani. Adubu tuition su laktabaduda Lancha pukningdo ihang-hang. Lanchagi pukningi apambadu machinna thokna haidrabasu thamoidini ngai tawduna namdana laukrabani. Thoibi matana khangjadabagi wani. Angang oibagi chinbalna thokna haidri phawba gyan tadaba haibadu oire. Somda ingeladi college classmate mayamadu amuktang punsi haina phone tawduna mi khomba loire. Harau yare ayambana marakasida ingelaina wakhal nungairibadi Lanchasu yaugani haibasini. Thabak phabi ingelaina reunion gi WhatsApp group ama phat semlai. Nakanna laiba phone adu notification lakbagi vibration makholdo toina khongambaduda Lancha phone do thangatuna yengi. Kuina unarudraba marup mapang mayam ama group aduda punglang-langduna leirami. Ngaihak aduda message mayam do paba ka ngamde. Mathang magi thokpa pangthada thajinare. Lancha message sing adu sumpari reply amata de pide. Tanja aduda ingelaina magi maming panduna thawaina kauri. Lancha reply amta mitawrodana reunion gi date se yare yade. Machin kanbi ingelegi mamanabi umasu. Smiley emoji ga haplaga ingelegi message ki makha hekta samthare. Lanchagi mata masangba yengaga reunion date se fix tawni hairi ingelaina. Marup mapang nupi nupa te mayam su hekta yaushile. Ingelai Lanchagi date nangna senaba natro. Lanchagi ingelaina hairadi yarabani mi lairi paramni disturb tawbiuranu. Nangna dum fix tawro ikhoigi di anytime ni. Lancha su message paribani reply tawrak tawai wani. Kaino da Lancha something ingelaina koi chenjare se nangna date se yes hairak pangairi. Message mayam do Lancha paba khara padaba khara tawri. Reply di tawning trabani adubu message mayam ado pari haiba. Atay mayam na sukhang krabo ibagi talaba sutanna reply amatang di hallage haina message type tawringi. Thabak phabi ingelaigi call laksili. Hello, Ingele. Kaino, message ti paraga reply kam ta piraktrisiba. Hoju pi tawringaidani nangna call tawsilaido. Oo. Reunion gi date to ataydi loini yanaraba. Aduda nangi sunumito yaragadi khangdana tawbani. Sunday arba natro.
ꯃꯌꯥꯝ ꯌꯥꯅꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯦꯗꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯁꯟꯗꯦꯁꯦ ꯑꯗꯨꯝ ꯐꯤꯛꯁ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯃꯐꯝꯗꯤ ꯀꯥꯏꯗ ꯌꯥꯒꯦ ꯏꯪꯉꯦ ꯂꯩꯅ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯟꯆꯥ ꯀꯣꯜ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯊꯣꯏꯕꯤꯒꯤ ꯀꯣꯜ ꯂꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯏꯪꯂꯦ ꯑꯩ ꯀꯣꯜ ꯑꯔꯨꯕ ꯑꯃ ꯂꯩ ꯃꯐꯝꯒꯤ ꯋꯥꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯜꯂꯨ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯃꯐꯝꯗ ꯃꯦꯁꯦꯖ ꯊꯥꯔꯒꯦꯀꯣ ꯑꯗꯨꯗꯤ ꯊꯝꯃꯦꯀꯣ ꯀꯨꯏꯅ ꯋꯦꯇꯤꯡ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯀꯣꯜꯗꯣ ꯊꯝꯈꯤꯕꯅ ꯍꯥꯜꯂꯤ ꯂꯟꯆꯥ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯗꯛꯇ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ ꯊꯣꯏꯕꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯗꯒꯤ ꯐꯣꯟ ꯂꯧꯔꯨꯔꯒ ꯂꯟꯆꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯨꯕꯅꯤ ꯋꯦꯇꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯄꯟꯊꯗꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯟꯆꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯃꯃꯥ ꯂꯩꯃꯅ ꯍꯔꯥꯎ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯂꯟꯆꯥ ꯀꯣꯜꯗꯣ ꯃꯃꯥ ꯂꯩꯃꯅ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯏꯉꯛꯉꯛꯏ ꯏꯅꯝꯆꯥ ꯀꯣꯜ ꯇꯧꯔꯝꯕꯗꯨꯗ ꯑꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯅꯦ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯃꯊꯛꯇ ꯀꯥꯈ꯭ꯔꯦꯅꯦ ꯄꯥꯏꯍꯜꯂꯛꯎꯔꯣ ꯏꯕꯨꯡꯉꯣ ꯌꯥꯅꯤꯗ ꯏꯅꯝꯆꯥ ꯍꯌꯦꯡ ꯑꯗꯨꯝ ꯀꯔꯤ ꯂꯩꯔꯦꯅ ꯍꯪꯉꯒꯦ ꯑꯣ ꯐꯔꯦ ꯊꯝꯃꯒꯦ ꯏꯅꯝꯆꯥ ꯑꯗꯨꯗꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯟꯆꯥ ꯈꯖꯤꯛꯇꯗ ꯇꯟꯖꯥ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯍꯥꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯗ ꯂꯩꯔꯛꯂꯤꯕꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯃꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯂꯟꯆꯥ ꯇꯧꯐꯝ ꯈꯪꯗꯦ ꯊꯣꯏꯕꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯕꯅꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯃꯥꯅꯁꯨ ꯆꯠꯍꯟꯗ꯭ꯔꯦ ꯋꯥꯈꯜꯗꯨ ꯈꯜꯂꯨꯔꯒ ꯊꯣꯏꯕꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ ꯏꯀꯥꯏꯕꯁꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯟꯆꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯪꯗꯕꯤꯁꯨ ꯅꯠꯇꯦ ꯇꯧꯉꯝꯕꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯊꯃꯣꯏ ꯑꯣꯏꯕꯅ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯅ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯂꯨꯕꯗꯨ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯇꯛꯁꯤ ꯁꯣꯜꯂꯤ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯈꯪꯗ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯋꯦꯇꯤꯡ ꯂꯩꯔꯤꯕꯗꯨ ꯊꯣꯏꯕꯤꯅ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯉꯥꯏꯔꯨꯗ꯭ꯔꯦ ꯃꯃꯥꯗ ꯐꯣꯟꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯁꯨꯝ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯂꯟꯆꯥꯒꯤ ꯃꯃꯥꯡꯗꯗꯤ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯃꯥꯗ ꯀꯔꯤ ꯍꯥꯏꯔꯒ ꯑꯌꯨꯛ ꯂꯟꯆꯥꯒꯤ ꯃꯅꯥꯛꯇ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯤ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯏ ꯋꯥꯈꯜ ꯈꯟꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ ꯑꯗꯨꯝ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ ꯍꯩꯃꯥ ꯊꯣꯏꯕꯤ ꯇꯨꯝꯃꯕ꯭ꯔꯣ ꯅꯪ ꯇꯥꯃꯣ ꯂꯟꯅ ꯂꯥꯏꯔꯤꯛꯀꯤ ꯀꯩꯀꯩꯅꯣ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯐꯣꯟꯁꯤꯃꯨꯛꯇꯪ ꯄꯥꯏꯅꯧꯁꯦ ꯀꯩꯀꯩ ꯍꯥꯏꯔꯤꯕꯅꯣ ꯍꯪꯉꯨꯅꯦ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯟꯆꯥꯒꯤ ꯀꯣꯜꯅꯤ ꯍꯥꯏꯕꯗꯨꯗ ꯇꯥꯃꯣ ꯂꯟ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯄꯥꯏꯔꯤꯕꯅꯤꯅꯦ ꯁꯦ ꯏꯕꯨꯡꯉꯣ ꯅꯆꯟꯗ ꯄꯤꯔꯒꯦꯀꯣ ꯁꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯃꯆꯥ ꯊꯣꯏꯕꯤꯗ ꯄꯤ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯀꯩꯀꯩꯅꯣ ꯌꯦꯡꯊꯣꯛ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯊꯣꯏꯕꯤ ꯍꯣꯏꯃ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯤ ꯐꯃꯨꯡ ꯆꯪꯉꯅꯤ ꯐꯣꯟꯗꯨ ꯂꯣꯏꯔꯒ ꯄꯨꯊꯔꯛꯑꯝꯃꯨꯀꯣ ꯒꯦꯝ ꯁꯥꯟꯅꯗꯅ ꯂꯩꯊꯣꯛꯀꯅꯨ ꯍꯣꯏ ꯁꯥꯟꯅꯔꯣꯏꯌꯦ ꯃꯃꯥꯁꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯉꯁꯤꯗꯤ ꯀꯔꯤ ꯂꯥꯏꯕꯨ ꯆꯪꯕꯅꯣ ꯂꯟꯆꯥ ꯊꯧꯅꯥ ꯐꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯣꯏꯗꯕꯁꯨ ꯉꯥꯡꯂꯦ ꯊꯣꯏꯕꯤ ꯃꯁꯨꯝ ꯂꯥꯡꯈꯤ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨꯗ ꯇꯞꯅ ꯀꯧꯔꯛꯏ ꯍꯜꯂꯣ ꯇꯥꯃꯣ ꯂꯟ ꯀꯩ ꯁꯕꯖꯦꯛꯀꯤꯅꯣ ꯑꯩꯗꯤ ꯇꯨꯝꯃꯒꯦ ꯇꯧꯔꯦ ꯀꯣꯜꯁꯦ ꯑꯩꯅ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯂꯟꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯔꯩ ꯇꯠꯂꯦ ꯋꯥꯍꯩ ꯄꯔꯦꯡ ꯁꯨꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯕꯒꯨꯝ ꯇꯧꯕꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯦ ꯂꯟꯆꯥꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯨꯝꯊꯅ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯛꯄ ꯇꯥꯔꯦꯗꯅ ꯏꯃꯥꯒꯤ ꯐꯣꯟꯅꯦ ꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯐꯣꯟ ꯄꯥꯏꯍꯜꯂꯨ ꯍꯥꯏꯗꯅ ꯏꯅꯨꯡꯆꯥꯗ ꯍꯥꯏꯅꯔꯣ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯦ
tuition lakt꯭ꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯇꯥꯕꯅꯤ ꯇꯨꯝꯅꯤꯡꯉꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ ꯊꯣꯏꯕꯤ ꯁꯨꯃꯥꯏꯅꯔꯣ ꯇꯥꯃꯣꯂꯥ ꯍꯣꯏꯅꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯥꯡꯗꯣꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯇꯥꯛꯀꯦ ꯀꯩ ꯇꯥꯛꯄꯤꯒꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯇꯥꯛꯀꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯇꯤ ꯇꯜꯂꯦ ꯂꯥꯏꯔꯤꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤꯌꯨ ꯍꯩꯒꯗ꯭ꯔꯅꯦ ꯅꯪꯕꯣ ꯍꯩꯅꯤ ꯑꯗꯨꯗꯤ ꯈꯨꯠ ꯄꯥꯏꯔꯒ ꯇꯥꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯦ ꯄꯥꯏꯔꯒ ꯇꯥꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯈꯨꯠꯄꯨ ꯀꯃꯥꯏꯅ ꯐꯣꯟꯗ ꯄꯥꯏꯅꯁꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯇꯥꯃꯣꯂꯟꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯇꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯇꯨꯏꯁꯟ ꯂꯥꯛꯄꯗ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯇꯥꯃꯣꯂꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯏꯗꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯈꯨꯠꯇ ꯑꯣꯏꯅ ꯄꯥꯏꯒꯦ ꯉꯟꯊꯣꯏꯅ ꯎꯔꯗꯤ ꯇꯦꯕꯜ ꯃꯈꯥꯗ ꯄꯥꯏꯒꯦ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯇꯥꯃꯣꯂꯟ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯂꯟꯆꯥ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤꯕ ꯃꯇꯧ ꯎꯠꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯇꯁꯦꯡꯅ ꯇꯥꯈ꯭ꯔꯕꯅꯤ ꯈꯪꯕꯤꯒꯗꯧꯕ ꯃꯥꯅ ꯈꯪꯕꯤꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯂꯨꯝꯕ ꯋꯥ ꯉꯥꯡꯒꯟꯗꯕ ꯅꯤꯄꯥ ꯃꯥꯒꯤ ꯃꯇꯧꯅꯔ ꯊꯃꯣꯏꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯀꯪꯂꯥꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯈꯤꯕꯗꯣ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯇꯣꯡꯕꯗ ꯁꯥꯏꯀꯜꯒꯤ ꯈꯣꯡꯅꯦꯠ ꯐꯥꯎꯕ ꯅꯦꯠꯐꯝ ꯈꯪꯈꯤꯗꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯎꯅꯈꯤꯗꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯎꯅꯤꯡꯕꯅ ꯉꯥꯎꯈꯤꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯈꯤꯕ ꯃꯇꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯆꯦꯟꯊꯈ꯭ꯔꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯕꯨ ꯑꯃꯨꯛ ꯍꯟꯒꯠꯅ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯗꯨꯒ ꯌꯨꯝꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄ ꯑꯣꯏꯕꯒ ꯂꯟꯆꯥ ꯉꯁꯤꯗꯤ ꯊꯣꯏꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁ ꯇꯧꯏ ꯂꯟꯆꯥ ꯇꯧꯐꯝ ꯈꯪꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯦꯀꯥꯎꯟꯠ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯅꯧꯕ ꯄꯣꯁ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯗꯨꯅꯁꯨ ꯍꯦꯟꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤꯕꯨ ꯃꯤꯁ ꯇꯧꯕ ꯍꯦꯜꯂꯛꯏ ꯃꯌꯥꯝꯁꯦ ꯄꯥꯔꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯅ ꯇꯦꯕꯜꯗ ꯉꯥꯊꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯂꯟꯆꯥ ꯄꯥꯔꯤꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯏ ꯄꯥꯔꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ UN ꯄꯤꯁꯀꯤꯄꯤꯡ ꯐꯣꯔꯁꯀꯤꯗꯃꯛ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯗꯨꯅ ꯁꯦꯔꯤꯌꯥ ꯆꯠꯂꯅꯤ ꯈꯜꯂꯤꯕꯗꯣ ꯃꯃꯥꯒ ꯃꯆꯟ ꯉꯥꯟꯊꯣꯏꯒꯗ ꯍꯥꯏꯔꯨꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯂꯣꯏ ꯃꯃꯥꯡꯗ ꯀꯣꯟꯒꯣꯗ ꯆꯠꯄꯒꯤ ꯃꯇꯥꯡꯗꯁꯨ ꯃꯃꯥꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯍꯧꯕꯗꯣ ꯂꯟꯆꯥ ꯈꯪꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯒꯠꯆꯈꯤꯕ ꯑꯁꯥ ꯀꯌꯥ ꯅꯤꯡꯈꯥꯏꯗꯨꯅ ꯀꯣꯛꯊꯛꯇ ꯅꯜꯂꯕꯗ ꯂꯟꯆꯥ ꯍꯤꯡꯕ ꯆꯪꯕ ꯈꯪꯗꯅ ꯊꯃꯣꯏꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯉꯁꯤꯁꯨ ꯂꯟꯆꯥ ꯊꯃꯣꯏꯒꯤ ꯃꯩꯒꯤ ꯆꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯁꯥ ꯌꯥꯎꯗꯅ ꯆꯠꯄ ꯈꯣꯡꯆꯠ ꯑꯣꯏꯕꯒ ꯉꯁꯤꯗꯤ ꯍꯤꯡꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯆꯥꯗꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯇꯥꯔꯕꯗꯤ ꯍꯥꯏꯕꯒꯤꯁꯨ ꯊꯣꯏꯗꯣꯛꯇ꯭ꯔꯦ ꯁꯔꯤꯌꯥꯗ ꯆꯍꯤ ꯑꯃꯒꯤ UN ꯄꯤꯁꯀꯤꯄꯤꯡ ꯃꯤꯁꯟꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ